Khurumjari mayam ngasi mayambu koi tarina Heaven Garden da taram okcheri mafam ase Imphal Bazar dagi lakpada 9.4 km amuk lape mafam asida angang singi sanafam yamna marang kaina lei aduga yengba yabasu mayam ama lei mayam su laaga yengbiro akhoi channel asibusu subscribe tawdaba hai tawbiyo aduga Manipur gi phajaba mafam sing yamna yengba phangnaba aduga khoi channel khoi video asibusu like share comment pibiro uma video si witness concept ngasi kai satte nom ta haro maya Heaven Garden koi Heaven Garden yauraga mu thengnarase maya Heaven Garden gi sangpham da same liba pambi gi arches yamna phajai amadi manung da leiba leitana semba yamna pakpa arches kumba sagai saraga semba yamna phajaba mafam amasu lei aduga akoibada leiriba pambi sing yamna nana semduna thami maraksidashu pothanaba famfam macha semduna thami aduga tokhaina pothanaba khaki pak macha oina khajinduna thamba mafam yamna ingna phajaba mafam sulai Heaven Garden asida leiriba sanafam ase makhan mathen suna lei khwaidagi angangsina pamnariba haragadi train achenba leiba sini mafam asida railway track macha ma lei railway track sigi manungda sanaba yaba kharasu thammi aduga 3D dimension gi oiba picture kharasu lei masi ubda ngang singsu excitement organi hauzi ki oina di train gi khudong jaba si leiramdre corona gi matamdagi function ya khidabani adu kaigumba si senjilagadi amuka hena mayam chu laknagani aduga angang singsu haraugani duda nataba atopa angang singna pamjaba slide seashore swing rock climbing aduga ahan singi yot sanabagi adugumba item khara angangi apik pasulai yamna nungaiba park amani yamna su tonganba mafamni hena chakhatpa oisanu mafam asigi parkda thainagi matamda ningol oibisingna mataroisinga punna pukhri mapanda sihi samlang langminabagi mitam aduga iramdam gi chatnabi gamari leinaba pung yeibagi fajaraba saktam fungawari da yawba kabui kayoiba angangsingda ekhoina tattana libeda yawriba adugumba gi mitam ekhoina ujaba mafam asidagi phangi aduga lamdam asigi saruk ama oiriba khunai asigi tonganba zatigi mitam kayasu mafam asida uba fangjai aduga angangsing nungainaba mitam kharasu thamme
Kabui kayo ay balay rin sida. Mayang nga si Idi. Matang side na lang siya dyan eh. Mayang next video na muna na si. Bye-bye. Don't forget to like and subscribe. And comment and share the video. Hala si mayang. Matang daw mo pula si.